Chahi taret khuntakpa Anglo-Manipuri War na chingba manglamchat ki thoudok kayada eikhoi mashel manadabadagi nangkhiba awaba kaya neinaduna laklabasu maduga chap manaba thouong chatharakpa se khwaidagi laibak thibani haina COCOMI ki Co-Ordinator Thokchom Somorendro na phongdorakli ngarang lamfe pata laiba COCOMI ki office mai tharambagi thoudok ka mari lenana ngasi kwa kaithal da laiba AIMS ki office te pangthokpa paugi mifam amada wafamasi makna phongdokkibani paugi mifam adu da makna makha taraduna hai Mamang Chahi ki May ahumdagi Manipur thokliba lana siga mari lenana Manipur kaiba yaroi haiduna amatoina lan thengnari cherak asida khangaudana eikhoi mashel gi marakta thokhaningdaba thoudok kaya thokduna yanadabagi thouong kaya urakliba silaibak thibani India lenga ki geopolitics samadi koki narco terrorist singna chatharakliba lana si mai paktaba yade haiduna changsin gadaba matamasida asigumba thoudok asi makatana thoktana ba punna honaminase Ngarang bom pokhai thoudokta mahairoi ama laikhidabagi thouong amade COCOMI gi office yauna tongan ba office kaya mai thakiba thouong adu COCOMI na akan mamongda condemn tawe ngarang mai chakpa tu da yaukiba COCOMI gi document sing adu khwaidagi atangba document ngaktane irang asigi manungda thokiba thoudok wa thok sing khaktanatana intellectual amadi legal experts singa COCOMI ga punna chatharakiba thabak thauram singi document kaya mai chakpa adu da yaukre manglamchat eikhoi mashel manadabadagi nangkhiba awaba kayado hauzik amuk na hongnana hanjindanaba eikhoi punna hona minasi haina so makna makata ki koi manglamchat eikhoi ugre madudi koi gi chahi taret khuntakpa koi mashel nungsinadabadagi koi maithigiba na koi gi 1891 gi Anglo-Manipuri War da koi na nungsinadabadagi koi British ki mikha purni siguma mayam ase lairingai talagasi mase koi hanna neinaduna labne simakta dai koi na koi khongogdana handak che koi thoningdaba thoudok khara yamna sigumba kallaba koi gi kamai torga laji mai pakri koi thengnari ba laji koi maki ani rom ni koi thengnai manipur kanbada koi gi daite lai haji khanbiu koi na COCOMI site ki ningching ba ma hoji se koi manipur tongan ba listed machat ama haibadi koi society de gi ai community ni rokpa ai community gi ai gi loop na lurokpa ai gi loop te gi ai na lusarakpa asumai toroga na koi gi khunai se koi ne akoi me mangan bagi phibum da lakpo se masi khudak da thaduk minar mam de hujiki matam je koi punna ba yada ba amadi punna na thengna ba yada ba matam adu yorabunna koi punna koi lan thengna ga hujik thengna ba lan se masi ngamna na ba koi punna hona minasi haibasi COCOMI site gi thamjake